Yumnam Khemchand May ahum listing aniga kunhumdoigi matungda Churachandpur Da Chatpada Ahanba Chief Minister Oire Kuki input Churachandpur Yangna District asida base tauba Kuki Jona tongan ba nongmai paiba amasung paidaba group singna makoina hawak liba land asigi warosin purak chungaida Chief Minister Oire basu mitai amata Kuki jogi area da changlak payaroi haibagi akan ba wafam sing phongdok khrabasu me ahum English sing aniga kunhumdoi dagi hawak laga hauzik fawada warosin purak chiba manipur gi land asigi manungda Churachandpur Da Chatpada Ahanba Chief Minister Yumnam Khemchand Oire mahaki ngasigi khongchat asigi matangda Chief Minister gi secretariat tagi tholak pacherol na hai mahana ngasi Thalon Assembly Constituency gi MLA Oirambal Laikhidraba Bungjangi Baite na Churachandpur dagi Dorcas Bengda Laiba Yumda Chakki amasung me ahum English singaniga kunhumdoi dagi tholakhiba violence asigi manungda Churachandpur Da Chatpada mahana ahanba Chief Minister Oire haiba wafamsu phongdorakhi Chief Minister na halaklaga Union Home Minister Amit Shah chair lauduna pangthokadaba mifamda saruk yagadaba laibuna mahak helicopter da chatkibani hairi laikhidraba Baltege aroiba mathomanga pangthokpa thoranga mari leinana mahakna hai laikhidraba bungjagin baite yamna ingtappa miyoini amasung kumja ing lisingani ga taratare tagi hauraduna mahaka yamna naknarakhi aina Manipur Legislative Assembly gi speaker oirakpa matamdagi nakna loina rakhibani me mari lising aniga kunhumdoi gi laibak thiba thodokta mahak sokhibani kariguma tanja aduda aihak mahaka loina na lairamrabadi thodo adu thoklam loi haina su ningamdaba phongdokhi Chief Minister na Churachandpur da lakliba khongchat asi mangonda ikai khumnaba utpa lakpani hairaduna ngasi aihaki khongchat asi laikhidraba aigi marupu Baltegi mafamda aroiba ikai khumnaba utnabagi damak lakpani mahaki aroiba mathomanga pangthopagi thoramda saruk yaba fangbagi damaksu apenba phongdokladuna mahaki imung asi aigi su imungni laikhidrabagi marup singsu aigi marupni makhoigi marakta amadi yamna naksinana loinei hairaduna mahaki imungna awat apa lairakpada aihakna matam punamakta mateng pangani haiki thodok thokhiba matam aduda laikhiba Manipur gi fibam ningsing laduna miyam gi mihut singbu yariba makai asoi angam thoktana ba hwana ki haiki laikhidraba MLA gi yumda pawi singi wari sanaraduna mahakna hai dialogue haibasina Manipur da ingtappa purakna bagi amatangai raba mangdomda chakhatpagi lambini amasung masina tungkoina ingchikpa purakpaga loinana Manipur da hiram khudimakta chawkhathangani hairi Palmi amana Manipur da ingtappa purakna bagi road map ki matangda hanglakpada Chief Minister na hai nahakna momon nokliba adumak ingtappa purakna bagi lambini haiki Chief Minister na laikhidrabagi mafamda laisu katuna ikai khumnaki laikhidrabagi mafamda ikai khumnaba utpada MLA Chiluthang Lejamai hanagi Minister B Hankhalian masing yamlaba MLA supporters sing tribal leaders sing CSOs gi luchingba sing amasung lenga ki official sing yauki bungjangin baitena mafam da mapungfaba ikai khumnaba ulaba matungda mahaki hakchang Dorcas Bengda Laiva YPA gi New Lamka Cemetery da Lairon Chanki Mahapur State ki Maikadagi gun salute piduna ikai khumnaba utkhi laikhidrabagi loinabi machanupi amasung machanupa ama laihauri